ꯑꯗꯨꯒ ꯑꯩꯁꯦ ꯊꯕꯛ ꯑꯃ ꯂꯩꯕꯗꯒꯤ ꯑꯥꯎꯠꯁꯥꯏꯠ ꯆꯠꯊꯣꯛꯎꯔꯦ ꯍꯜꯂꯛꯑꯦ ꯍꯜꯂꯛꯑꯒ ꯑꯩꯁꯦ ꯉꯔꯥꯡꯁꯦ ꯑꯃꯨꯛ ꯂꯥꯛꯀꯥꯟꯗ ꯉꯁꯥꯏꯒꯤ ꯃꯥꯁꯦ ꯃꯩ ꯂꯣꯏ ꯁꯨꯕꯤꯔꯦ ꯁꯨꯔꯒ ꯃꯇꯨꯡꯗ ꯅꯣꯡꯉꯥꯜꯂꯒ ꯂꯥꯛꯑꯣ ꯍꯌꯦꯡꯗꯤ ꯈ꯭ꯋꯥꯡ ꯐꯨꯛꯁꯦꯅ ꯍꯥꯏ ꯑꯗꯣ ꯑꯩ ꯉꯁꯤ ꯈ꯭ꯋꯥꯡ ꯐꯨꯛꯄꯒꯤ ꯂꯥꯛꯄ ꯀꯥꯟꯁꯤꯗ ꯌꯥꯝꯅ ꯅꯨꯡꯉꯥꯏꯕ ꯐꯤꯜ ꯑꯃ ꯐꯥꯎꯔꯦꯕ ꯅꯨꯡꯉꯥꯏꯈ꯭ꯔꯦ ꯉꯁꯥꯏꯒꯤ ꯑꯩꯅ ꯁꯨꯝ ꯅꯥ ꯂꯩꯕ ꯆꯍꯤ 2ꯃꯨꯛꯀꯤ ꯆꯥꯡꯗꯅꯦ ꯑꯩꯅ ꯑꯗꯨꯝ ꯅꯥ ꯂꯩ ꯈ꯭ꯋꯥꯡꯗꯤ ꯄꯥꯛꯅ ꯅꯥꯗ꯭ꯔꯒ ꯈꯣꯡꯁꯦ ꯁꯥꯒꯠꯂꯒ ꯑꯗꯨꯝ ꯐꯩꯖꯨꯞ ꯁꯨꯞꯄꯗꯣ ꯍꯨꯃꯥꯡ ꯁꯧꯕ ꯈꯣꯠꯄ ꯇꯧꯕꯗꯣ ꯑꯩ ꯉꯁꯤꯗꯤ ꯈꯤꯇꯪ ꯏꯁꯥ ꯌꯥꯝ ꯅꯨꯡꯉꯥꯏꯕꯒꯤ ꯃꯑꯣꯡꯗ ꯂꯩꯌꯦ ꯑꯗꯣ ꯃꯇꯨꯡꯗꯁꯨ ꯑꯩꯈꯣꯏꯒꯤ ꯃꯔꯤ ꯅꯥꯕ ꯈ꯭ꯋꯥꯡ ꯅꯥꯕꯁꯤꯡꯅ ꯃꯌꯥꯝ ꯂꯥꯛꯄꯤꯔꯒ ꯃꯇꯦꯡꯁꯨ ꯑꯗꯨꯝ ꯄꯥꯡꯕꯤꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨꯃꯥꯏꯅ ꯇꯧꯕꯤꯅꯕ ꯀꯩꯅꯣꯁꯤ ꯑꯩꯈꯣꯏꯒꯤ ꯇꯥꯃꯣꯁꯤ ꯀꯩꯅꯣ ꯇꯧꯕꯅꯤ ꯃꯥꯒꯤ ꯈ꯭ꯋꯥꯡ ꯅꯥꯕꯒꯤ ꯂꯥꯛꯄꯅꯤ ꯃꯁꯥꯁꯦ ꯑꯗꯨꯒ ꯃꯁꯥꯁꯤ ꯀꯃꯥꯏꯅ ꯇꯧꯒꯦꯕꯨ ꯌꯥꯝ ꯅꯨꯡꯉꯥꯏꯇꯕ ꯃꯥꯁꯦ ꯃꯔꯤ ꯃꯔꯥꯡꯁꯤ ꯈꯔ ꯈ꯭ꯋꯥꯡꯗ ꯀꯣꯟꯁꯤꯟꯅꯦꯅ N45 ꯗꯤꯁ ꯅꯝꯃꯦꯅ ꯁꯨꯃꯥꯏꯅ ꯇꯧꯗꯅ ꯋꯥꯔꯤ ꯋꯥꯇꯥꯏ ꯑꯩꯉꯣꯟꯗ ꯇꯧꯔꯛꯄ ꯍꯥꯏꯇꯥꯔꯦ ꯑꯗꯣ ꯑꯩꯅ ꯍꯥꯏꯗꯤ ꯇ꯭ꯔꯤꯠꯃꯦꯟꯁꯤ ꯐꯖꯅ ꯆꯠꯊꯕꯅꯤ ꯇ꯭ꯔꯤꯠꯃꯦꯟꯁꯤ ꯆꯠꯊꯔ ꯃꯇꯝꯗ ꯑꯩꯒꯤꯗꯤ ꯁꯥꯖꯦꯜꯁꯤ ꯃꯈꯟ ꯃꯈꯟ ꯇꯧꯕ ꯑꯗꯨꯒ ꯉꯔꯥꯡꯒ ꯉꯁꯤꯒ ꯃꯃꯥꯡꯗ ꯂꯥꯛꯑꯝꯕꯗꯨꯗꯤ ꯑꯩꯅ ꯆꯦꯛ ꯇꯧꯔ ꯊꯥꯕꯅꯤ ꯉꯔꯥꯡꯁꯦ ꯑꯩꯅ ꯊꯦꯔꯥꯄꯤ ꯃꯁꯥꯖ ꯇꯧꯕ ꯂꯣꯏꯔꯀꯥꯟꯗ ꯃꯉꯣꯟꯗ ꯊꯦꯛꯄ ꯈꯣꯠꯄ ꯃꯌꯥꯝ ꯑꯃ ꯇꯧꯔꯀꯥꯟꯗ ꯉꯁꯤꯁꯦ ꯑꯩꯅ ꯈ꯭ꯋꯥꯡꯒꯤ ꯑꯩꯈꯣꯏ ꯁꯥꯖꯦꯜ ꯑꯃꯈꯛꯇꯪ ꯇꯧꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨꯗ ꯇꯧꯕꯁꯤꯗ ꯏꯁꯣꯔꯅ ꯍꯥꯏꯇꯥꯔꯦ ꯃꯉꯣꯟꯗ ꯑꯃꯨꯛꯇꯪꯗꯤ ꯍꯥꯏꯗꯤ ꯑꯣꯖꯥꯒꯤ ꯃꯐꯝꯗ ꯂꯥꯛꯑꯒ ꯑꯃꯨꯛꯇꯪ ꯅꯨꯡꯉꯥꯏꯍꯟꯕ ꯑꯩꯈꯣꯏꯒꯤ ꯐꯪꯖꯔꯁꯤꯅꯨ ꯍꯥꯏꯅ ꯈꯜꯂꯒ ꯉꯁꯤ ꯏꯁꯣꯔꯅ ꯃꯥꯏ ꯄꯥꯛꯍꯟꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨꯅ ꯉꯁꯤꯗꯤ ꯃꯥꯏ ꯄꯥꯛꯄꯤꯔꯣꯀꯣ ꯀꯤꯜ ꯑꯝꯇ ꯊꯤꯔꯁꯤ ꯑꯗꯨꯅꯦ ꯇꯥꯃꯣ ꯐꯔꯅꯤ ꯉꯁꯤꯗꯤ ꯐꯕ ꯑꯣꯏꯔꯣꯁꯦ ꯐꯔꯅꯤ ꯑꯗꯨꯅꯤ ꯌꯥꯔꯦꯀꯣ